Russia da China da apa fighter jet kaya lairabasu America gi B2-Bomber something unique ni aduga Russia da style technology pot laiti haibana lai China da su B2-Bomber kuma aduga equivalent type ta sarakle adubu B2-Bomber gi uniqueness ngasi su copy tawbang amtri adurani hujik country kaya na B2-Bomber haikrati hujik nikli baki riba ase aduga America da super power oi baki maram su B2-Bomber gomba sikumba pot khara laibana ni so handak Israel amati Iran ke marakte hamna akan ba war ma chataki base masida Israel na ningjaba thungan ki base karina no adu hero ta ki ba gumba device su B2-Bomber ni America dagi pairak laga mafam amada Missouri hariba mafam ase masi America kira masi dagi pairak pani hairi direct aduga marakta masi gi oil khara su sin laga thadaram laga aduga makasat karina adu su successfully yes maduna kari maram gi phajana pakoi gi nuclear plant ase thugai be khai bangam hauda bara Iran ki maduki technique full machinery leramgani technical structure amati amna achet pomong the same ki bana oramgani adubu thataki mai pa ko pak to bamatu tungi wani mai pak ti haina ka amasu hujik Iran hainari aduga Israel na su masi pen be yote America na su masi pen be yote so B2-Bomber ase masi hujik prithibidi amna kanna nainari pa dugum ba war ke fighter jet amani masina nuclear bomb pomangami nuclear head yor ba dugum missile pubangami masigi masina pairaga carp mongda asigi picture urise masigi mongda lap na mana attack to bungami aduga payload su phajana sustain maintain to pungami aduga payload mama pui haibsunate maonda gi hena payload pu ba dugo fighter jet ka amasu leini adubu mangonda adugu pot kharadi yaukri masina ni prithibi gi miam na ngaknariba kinariba aduga quite important mark ase stealth technology gi stealth adugumba machinery na paiba pot ni aduna mark ase khogi nusit ki muangda khonjel ki times kaya faster chatpungamba adugumba fighter jet aduga masibu detect to pungamdaba masi magi speciality sini so B2-Bomber amana masini yamna unique oibagi maramdi masida engine mari pali aduga engine mari orgasu infrared signature haisi oite asiga loirna asa radar phabungamte payload su phajana pungami hojik su unique ni B2-Bomber ase adubu masigi unique ase sembagi damakta India gi nupama India gi scientist amakhaksu yauki hariba scientist ase ngasi America da jail da lai adusu ngasi arang gi nate 35 years ki mak na jail da tarsi kari maram gi takri bro ngasini ngasi ki topic ase gi main point ni B2-Bomber asema design to matamda scientist kaya engineer kaya yaukra podi madugi marakta hujiki Noshir Gowadia ko wi hariba India gi nupa ase so Noshir Gowadia se chief designer ni karigi infrared suppressing exhaust nozzle haibsige masi ama success oire aduga hujiki B2-Bomber asina radar da yamna phabangam dabase masi gi pot asu nupa asina design to puthokpani sini kya ko wangkru India macha adubu jil de leiri Noshir Gowadia se 1944 ta Mumbai da pokhibani kayam satina intelligent talent ki angang no haimatamda matamdu da Bharat ta leramba aeronautical engineering gi PhD do 14 years subada mark madui do achieve tawkre mark ase jam satina wangkraba technology da mokok pithorak pa do type ki mioi ni aduga matungda 1963 da magasi USA chakhaben aduga USA da matamdu da leramba aeronautical engineering gi advanced aduga degree do madu tamlaga ma da pass tawbani USA da leire 1969 sorokpode madi US ki citizen oikre aduga tungda B2-Bomber design tawba company ase Northrop ko wi masida mase job tawraga ma aduga B2-Bomber design tawba ama masida yaukibani ngasi ngarangi wani da 1944 da pokba 1969 adwai dagi USA da citizen tawdana lekhiba ka haise masi kuira pagi warini masigi Gowadia hariba Mumbai macha Mumbai te poki base America te laira American ni high grade ni American sina so maki role as B2-Bomber sapte amna jawi sini aduga engine dagi thorak pa hit ase masi plane manung de hit am leidana masigi hit ase masigi maisa asab ase masibu converter ga kul toraga aying boida madu thadok pangam bagi madu gi shakti ama bo B2-Bomber yaw so maki khud yawi sini masi am chawba maki role am yam leisini hojiki Northrop hariba company asida B2-Bomber sabasida masida natana atop maki contribution ase yam kre so mak pu kari gino phakri se betrayal oi bagini haibo ma hairi betrayal to ki bagi
So 1983-85 asu phawdani Noshir Gowadia se amna phaw na amati hoji company se leitana chauna salary chatana American mi oradana yam nungai na khalakpa se masidi kari nungai rakta khangde masi company thadok lamme aduka America gi makoi gi any defense technology masi sector asidi complete mark as site loraga mark se independent consultant to a company ama hang ka masida consultant masida science technology amati magna khangba field asida mayam tak pajani maga sima doi chu paisa phangi adugi matung da 2003 2005 asidati maki mathakta maral ase taba hokri aduga maksi thijin humjin ba mayam kanna torongani dana America gi site tagi aduga mangon the peak charge ase Germany Russia China aduga maruwa country sing as espionage to wisine mark na sai B2-Bomber sakipa design to kiba masi purmak sida mark hang na pani aduna masi lot na information je p haiba ki charge sa maki matakta takre aduki mark se jail ta tabani pithokluba kaino khangde hojik China the J-20 stealth fighter haina amalai masi success ni China na sakraba masi galoi na makhoi ki Ice-20 stealth bomber masigi bomber sing asiga B2 Spirit stealth bomber America asiga something similarity like size pawda something similarity mong ase masi China na puthokpani America gi tammaga natraga tamdraga su America gi asigu mong puthokibani haibase haibada pakcharapa adugumba type kini so China the chengdu aeronautical engineering haina chawlo company malaysia mokhwesan aircraft fighter jet asising se design to pa so masika marung da contact line rablo bakari no masika phom se maral ni pi khri se maral tabaduna bu maki information ta se na ki leak oi khre mak na tawkhibani haiba se khangmana bu mak jail da tabani haidi 35 years in jail adu bu mak se jail da hojikti laikramani mak ki career ase 14-15 years tagi wang dona chakhiba amati masiki matung da 2005 asiwai tagi down oidra phuthadan kumkibani masiki wari sini nungti nungaite tabata makse apawba made atu India machani aduga espionage ase masiki role prithibidi yam kropone manung da makna khangbado paisa gi da makta dollar gi da makta yon batarati awa bata bani USA na madu karam no maral ngakani karigumba makna khangjaba tu tana tra makna company de leram bata atopna khangbadu su maki mind de lerabani na genius sing mind de mak u kradi khangre aduna maram oiraka makse asubna awa bata bani sini haisi so masini me bigil life ase hojik jail manung da kayam nangai ramoy kayam ningalam loi asuk yam na phau khraba Prithibi the power about the port of Tokpa, so billion tabo kuchukulai, Nasi jail, Manundagi, Ningam the Baki Pirang, Sintram Gani, Aduni. I na Surubama Pum. I want the commitment of Kiba Adugi. I see betray to Biati. I want the peak of a duty to Pajana, Chang Naina, Pajana Pupa, Amadi, Madugi confidential, Kayatu Ngak to the Salagani, Paisagi the Makta betray topa, Masidi Ngak no from Nate, Masidi Tam Janinga from Malay, any from the any time the I na responsibility or duty sing job sing Adugi Matungina, Pajana chat mama, Matauta. TV ase yam lukra poni ilai ponate decision wrong oi matam da punchi ase ningam da ba kaya lai amati madugi to amok ka fukat na balak na bata punchi ase ma hokhi abase masi khangba me